ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯒꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯕ ꯄꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯐꯧ ꯆꯦꯡ ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯊꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯄꯥꯝ ꯑꯁꯨꯝ ꯌꯥꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯕꯣꯏꯔꯦ꯫ ꯄꯥꯝ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯗꯦ꯫ ꯄꯥꯝꯒꯤ ꯃꯈꯥꯔꯣꯝꯗ ꯈꯔꯗꯪ ꯆꯠꯂꯒ ꯏꯁꯤꯡ ꯀꯣꯝ ꯑꯃꯗꯤ ꯂꯩ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕ ꯃꯤ ꯃꯈꯩ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯣꯝꯗꯨꯒꯤ ꯏꯁꯤꯡꯗꯨ ꯊꯛꯅꯗꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯕꯣꯏꯔꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ "ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯏꯁꯤꯡ ꯊꯤꯔꯨꯈꯤꯒꯦ" ꯍꯥꯏꯔꯛꯄꯗ ꯅꯨꯄꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯈꯨꯝꯂꯛꯏ, "ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ, ꯉꯥꯏꯍꯥꯛ ꯈꯥꯡꯉꯨ, ꯌꯨꯝꯗ ꯆꯠꯂꯒ ꯊꯛꯎꯁꯤ꯫ ꯄꯥꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯣꯝꯗꯨꯒꯤ ꯏꯁꯤꯡꯗꯨꯗꯤ ꯃꯗꯨꯕꯨ ꯍꯦꯛ ꯊꯛꯂꯨꯕꯗ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯅ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯔꯛꯏ, ꯑꯇꯩ ꯏꯁꯤꯡꯗꯤ ꯐꯪꯂꯔꯣꯏ, ꯆꯠꯂꯅꯨ"꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡꯗꯨꯗꯤ ꯁꯨꯛꯊꯛ ꯊꯛꯂꯣꯏ, ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯝꯕꯇꯃꯛ ꯊꯛꯀꯦ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯁꯤꯡ ꯊꯤꯔꯛꯄꯗ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡꯗꯨ ꯅꯠꯇꯅ ꯃꯐꯝ ꯀꯩꯗꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯂꯨꯔꯕ ꯊꯔꯣꯏ ꯃꯍꯤ ꯃꯥꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯈꯧꯔꯥꯡꯕꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯛꯇꯅ ꯐꯅ ꯀꯨꯏꯅ ꯈꯥꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯧꯔꯥꯡꯕꯅꯗꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛ ꯃꯃꯩꯊꯪꯗꯗꯤ "ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯑꯁꯅꯨ, ꯊꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯀꯣꯝꯗꯨꯗ ꯀꯨꯝꯊꯔꯒ ꯈꯧꯔꯥꯡꯕ ꯀꯣꯛꯅꯅꯕ ꯊꯛꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯌꯥꯎꯔꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯕꯗ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯊꯛꯂꯛꯏ, ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯕꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯩ ꯈꯔ ꯑꯣꯜꯂꯛꯄꯒꯤ ꯈꯨꯗꯝ ꯎꯔꯛꯏ꯫ ꯃꯃꯥꯡꯗ ꯄꯥꯏꯕ ꯍꯌꯤꯡꯅꯆꯤꯡꯕ ꯃꯌꯥꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄ, ꯃꯁꯥꯗ ꯍꯥꯀꯠꯆꯕꯅꯆꯤꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯀꯩꯒꯨꯝꯅ ꯈꯣꯠꯄ ꯑꯁꯤꯅꯆꯤꯡꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥꯁꯤ ꯎꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯁꯤ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯗꯤ ꯇꯧꯔꯨꯅꯤ, ꯂꯣꯏꯈ꯭ꯔꯕ ꯊꯕꯛꯅꯤ, ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯀꯩꯁꯨ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯃꯛ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯊꯕꯛꯄꯨ ಮಿನꯝꯗꯨꯅ ꯄꯥꯡꯊꯣꯛꯂꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯃꯗꯣꯝ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯀꯤꯕ ꯅꯨꯡꯁꯤꯕ ꯑꯅꯤ ꯌꯥꯅꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯅꯨꯄꯥ, ꯑꯩ ꯅꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥ ꯍꯥꯏꯈ꯭ꯔꯦ꯫ ꯑꯇꯩ ꯃꯐꯝꯗ ꯊꯤꯔꯨꯕꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯪꯗ꯭ꯔꯗꯨꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡꯗꯨ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯗꯅ ꯊꯛꯂꯨꯔꯦ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ"꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯩꯗꯣꯔꯛꯄ ꯋꯥꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒꯦ꯫ ꯄꯥꯝ ꯁꯨꯕꯗ ꯄꯨꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯆꯥꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯄꯤꯖꯔꯒ ꯐꯃꯨꯡꯗ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯃꯨꯡꯗꯒꯤ ꯃꯇꯣꯝꯇ ꯃꯄꯥꯜ ꯊꯣꯔꯛꯂꯒ ꯀꯩꯒꯨꯝꯅ ꯆꯥꯅꯕ ꯁꯥ ꯎꯆꯦꯛ ꯊꯤꯕ ꯆꯠꯄꯣꯏꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯑꯣꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯀꯩ ꯊꯥꯡꯉꯩ ꯁꯦꯡꯅ ꯑꯣꯟꯗꯨꯅ ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯍꯦꯛ ꯆꯠꯈꯤꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯃꯤ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯍꯤꯡꯗꯅ ꯀꯩ ꯑꯣꯟꯗꯨꯅ ꯎꯃꯪ ꯋꯥꯃꯪꯗ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯃꯄꯨꯟꯁꯤꯗꯨ ꯋꯥꯅ ꯂꯦꯟꯕꯣꯏꯔꯦ꯫
ꯑꯁꯨꯝꯅ ꯑꯍꯤꯡꯗ ꯀꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯔꯒ ꯃꯥꯅ ꯆꯥꯒꯗꯧꯕ ꯆꯥꯔꯒ ꯈꯔ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯈꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯄꯗ ꯃꯌꯨꯝꯒꯤ ꯃꯆꯤ ꯑꯃꯗ ꯍꯦꯛ ꯍꯦꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯀꯩ ꯑꯣꯏꯕꯤꯅ ꯃꯤ ꯑꯃ ꯍꯥꯠꯇꯨꯅ ꯆꯥꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯊꯅꯝꯃꯤ꯫ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯄꯥ ꯄꯥꯈꯠꯅꯈꯤ꯫ ꯀꯩ ꯑꯣꯏꯕꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯔꯝꯆꯠ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯔꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯥꯕꯨ "ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯅꯔꯛꯁꯤꯡꯂꯛꯇ ꯀꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯈꯨꯜꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯆꯥꯟꯅꯅ ꯑꯣꯟꯗꯨꯅ ꯎꯃꯪꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯑꯣꯟꯈꯤꯕ ꯀꯩꯅꯤꯅ ꯃꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯦꯛ ꯍꯦꯛ ꯄꯣꯛꯂꯛꯇꯨꯅ ꯃꯔꯛ ꯃꯔꯛꯇ ꯎꯃꯪꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯌꯥꯗ ꯂꯥꯛꯄꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯍꯧꯗꯨꯅ ꯇꯥꯟꯕꯗꯒꯤ ꯀꯩ ꯑꯣꯏꯕꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯩ ꯑꯣꯟꯕ ꯀꯣꯝ ꯑꯗꯨ ꯁꯟꯗꯪ ꯃꯆꯤꯅ ꯃꯦꯟꯁꯤꯜꯂꯒ ꯅꯨꯡ 3ꯈꯛ ꯑꯀꯣꯏꯕꯗ ꯌꯨꯡꯗꯨꯅ ꯃꯤ ꯆꯪꯗꯅꯕ ꯈꯥꯖꯤꯟꯈꯤ꯫ ꯅꯨꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯅꯩ꯫ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯨꯗꯕ ꯐꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯦ ꯊꯛꯎꯅꯨ ꯍꯥꯏꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯤꯗꯨ ꯀꯩ ꯑꯣꯟꯗꯨꯅ ꯎꯃꯪꯗ ꯂꯩꯈꯤ꯫